Langsai Taunana, Ngarang Dagi Hona Numit Humni, Kaksing District Pumba, Total Shutdown Gi Kongjang Laukthokre. Haukiba September Nipan da Kaksing District Ki Manungsa na Laiba, Imphal More Lambi Paringge, Lamlai Singjinge, Unabal Lamkai da Sariba Assam Rifles Ki Barricade Laukto Uhaina, Sangshin Ki ba Miyam Gi Kongjang da. Assam Rifles na Miyam da Atam na Nongmay Kapsin Duna, Kaksing Dage, Yankom Zitian Amade, Salungfam Dagi Swaibam Nanaw Ko ba Miyoy Ane, Nongmay na Panduna, Laikidaba, Loyna na. Nongmay na pan ba miyoy taraga mathoy yaw na miyoy marfu he na sogapan nangan kiba thokdok adubo akan ba mawong da yaning da ba phongdok tu na langsai thauna na Kaksing District Pumba ngarang ayuktagi hauna September taraga humdoi phauba numit humne total shutdown laukthokre langsai thauna na choba thokdang lawduna shutdown manung asida Kaksing gi miyam na saruk yaduna Kaksing lamkhai da ayuki pung tara dagi hogduna wakat mifam phamduna Assam Rifles ki mayokta wakat mifam su sangsin gani haide Shutdown na sina maram oiraga pharmacy natana Kaksing Kaithel gi dukan amade lukmai fambising thonglo na kre passenger puba madilanai gari satkhidre adumoy namak analayeng may ising lining laisol state security force amade press media gi oina di athing basidagi komthokle panbayai Assam Rifles ki nongmay maruna panduna laikhidraba salungpham maning laikai dage soibam nanaw gi asi baksang lainga ka wari sanaduna yanaba purakpadage Imong manung amadi lamdam adugi miyam na ngahan Jenims ki middle sangdagi lawduna aroy ba mathaw mangam pangthokre adumoy na Kaksing sumnam sambalay pareng dage Yankom Zitian gi asiba haksang de Kaksing gi miyam na ngasi phawba loksin bagi wafam leitre Guru Mayung Bobo army na fabo oiramle tekta kaida na thadorokle ngarang ayuk pung 9 ge minute ni fuga mga rom tarakpada sekmai police ki manungsan ba khongampat amade faidingaga gi marakta leiba mafam amadage 21 pera kamando gi team amana faraga pukhiba Khamran awang laikai dagi Guru Mayung Bobo Elias angawsa sahi ni fuga taret apokpa G Kriti Chandra gi matang da army gi maikai dagi hoini maini haidana tumina leisen khiba dagi miyam gi akan ba ihog sangsilakraba matung mahak ngarang numidang pung taraga minute kunlom tarakpada kangla tombi gi mafam amada tekta kaidana thadoklam le haire mahak hana yari pok bamon laikai da leirambane ngahan bullet ama thauraga mayumdagi sekmai tamna satkibada mahakpu army gi team asina faraga pukhibane mahakna tongkhiba bullet aduna tengdong yangi lambi gi mafam amada thamlamkhi haide mahak fakhibagi pau tabadage ngahan numidang miyamna sekmai PS da thomjinduna akan ba protest sathakhe mahakpu army na fakhibane mahaki mari makong thidokpaga loina nang police ta sinahalakadabani haibagi akan ba demand tawkhe police na miyam adu laksina ba hona bada awabo oikhe ngarang su sekmai da national highway paring thingduna mahaki mari makong thidong na ba akan ba khongjang sanction khibane adumoy namak mahak thadorok padage commando team amana rescue tawre haire